siga intraday tawun intraday adagi ma down trend lerna retracement tung lang nga retracement lo sagi sanga entry ai profit se sa no ti jong sa bai se thokra sa pau profit tiram one to one ka hela profit se phange na ti thokra siga happy indicator se super trend ama happy EMA ama happy pi bo support resistance ama happy indicator ti ma happy da do jam happy so kong ahum re bolum happy mari chum bakara sum hapaga duga ko men sanai si 920 strategy je formula sanai 90 sanai 925 sanai ayam sana badi 925 and 930 intraday da duga koina nifty gumba dadi kitang yenga sanai ngana mo high low kai kara option trading da option di ngana low ba hele trading SBI Live se फसने प्रॉफिट लग गया हमने इनसे स्टॉक चट की माइक हम सेट करना है अजी जो क्वेश्चन सिंह से स्टॉक इतने संगे जी 920 से जा रहा है तो पूरी 920 से तो आ रहा है रिट्रेस ला से ये रिट्रेस लो से तारा को देखिए चंग तरफ है देखा 1523 जंग हो जाना 149 प्रॉफिट का देखिए तो बजाय लाइन इंट्राडे नोंगुमने सानागदबनी माना अखोई थिता दिखे तो चाथोकपा खोतोकपा लेते ना निफ्टी अब लेबने अब तो साना रेमंड अब तो साना जो मागी सिगी फास्ट कैंडल की हाई लो से लो रोम द कप्पा ngамदबनी न हरे हाई रोम द कुलक सिगी सी एंट्री तगद 580 साइड एंट्री तगया दुगा से मथक की 591 सफा प्रॉफिट याम पिक स्टॉक नि से 510 पीवी स्टॉक इंट्राडे सानारगदी से लुपा चामगा यांखै मनुंग लेब फंगानी 5 times रिट्रेस फंगे अदानी पोर्टसु ngasi fajana profit lawbadai biot uptrend sanadam
ꯃꯥꯒꯤ ꯑꯦꯟꯇ꯭ꯔꯤ ꯍꯥꯏꯔꯒꯗꯤ ꯁꯤ ꯑꯍꯥꯟꯕ ꯉꯁꯤꯒꯤ 29ꯒꯤ ꯁ꯭ꯇꯥꯔꯇꯤꯡꯅꯤ ꯁꯤꯒꯤ ꯍꯧꯔꯤꯕꯁꯤ ꯁꯤꯒꯤ ꯑꯦꯔꯣ ꯃꯥꯔꯛꯀꯤ ꯑꯗꯩ ꯁꯤꯒꯤ 920 ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯍꯥꯏꯔꯒꯗꯤ ꯁꯤ ꯃꯊꯛꯁꯦ 1427 ꯑꯗꯒꯤ 1427 ꯁꯤꯒꯤ ꯑꯦꯟꯇ꯭ꯔꯤ ꯆꯪꯉꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯐꯥꯎꯕ ꯄ꯭ꯔꯣꯐꯤꯠ ꯂꯧꯒꯗꯕ 1459 ꯑꯗꯣ ꯁꯤ ꯏꯟꯇ꯭ꯔꯥꯗꯦꯗꯗꯤ 1428 ꯂꯩꯕ ꯄꯣꯠꯁꯦ 500 ꯑꯗꯥꯏꯅ ꯂꯩꯕ ꯌꯥꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯠꯁꯦ ꯁꯤ ꯃꯇꯦꯛꯁꯦ ꯐꯖꯅ ꯄ꯭ꯔꯣꯐꯤꯠ ꯑꯗꯥꯅꯤ ꯄꯣꯠꯇ ꯂꯧꯕ ꯌꯥꯏ ꯏꯟꯇ꯭ꯔꯥꯗꯦꯗ ꯑꯗꯨꯗꯩ ꯃꯥꯒꯤ ꯇ꯭ꯔꯦꯟꯁꯨ ꯑꯞ ꯇ꯭ꯔꯦꯟꯗ ꯂꯩ ꯁꯤꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯀꯦꯇꯔꯁꯤꯅ ꯇꯥꯏ ꯁꯤꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯤꯅ ꯑꯞ ꯇ꯭ꯔꯦꯟꯗ ꯂꯩ ꯍꯥꯏꯅ ꯇꯥꯛꯑꯦ ꯑꯗꯩ ꯁꯤꯒꯤ EMA-ꯁꯤꯅꯁꯨ ꯑꯞꯂꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯥꯛꯑꯦ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯇꯤꯛ ꯑꯞꯁꯤꯒ ꯁꯥꯟꯅꯕꯗ ꯄ꯭ꯔꯣꯐꯤꯠ ꯐꯖꯅ ꯂꯧꯕ ꯌꯥꯏ ꯁꯥꯏꯁꯤ ꯑꯃꯨꯛ ꯍꯥꯏꯊꯔꯦ ꯑꯗꯨ ꯁꯥꯏꯁꯤ ꯑꯃꯨꯛ ꯈꯤꯇꯪ ꯅꯩꯁꯟꯅꯔꯦ ꯁꯥꯏꯠ ꯋꯦꯁꯀꯤ ꯇꯥꯏꯞꯇ ꯌꯥꯝ ꯉꯝꯗꯦ ꯁꯤ ꯃꯇꯦꯛꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯍꯧꯔꯛꯄꯒꯅ ꯏꯟꯇ꯭ꯔꯥꯗꯦꯗꯤ ꯑꯌꯥꯝꯕꯅ 920 930 925 ꯁꯤꯒꯨꯝꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯄꯥꯟꯒꯗꯕꯅꯤ ꯍꯧꯔꯛꯄꯗ ꯃꯥꯗꯤ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯇꯥꯟꯕ ꯌꯥꯏ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯥꯏꯀꯩ ꯆꯨꯝꯅ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯞ ꯇ꯭ꯔꯦꯟ ꯂꯩꯔꯗꯤ ꯑꯞꯂꯣꯝꯗ ꯁꯥꯟꯅꯕꯤꯕ ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯁꯦ ꯊꯨꯒꯥꯏꯕ ꯉꯝꯗ꯭ꯔꯤꯈꯩ ꯑꯞ ꯆꯠꯈꯤꯅꯦꯕ ꯁꯤ ꯂꯣꯁꯦ ꯁꯤꯅ ꯊꯨꯒꯥꯏ ꯉꯝꯗꯦ ꯁꯤꯒꯤ ꯂꯣꯁꯦ ꯁꯤꯒ ꯊꯨꯒꯥꯏꯕ ꯍꯧꯔꯦ ꯂꯣꯏꯗꯤ ꯁꯤꯗꯩꯗꯤ ꯀꯥꯔꯣꯏꯅ ꯇꯥꯛꯂꯕꯅꯤ ꯋꯥꯟꯁ ꯑꯃꯨꯛꯁꯦ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯗꯤ ꯑꯗꯨ 2 ꯇꯥꯏꯝꯁꯀ ꯊꯨꯒꯥꯏꯔꯗꯤꯀꯣ ꯃꯈꯥ ꯑꯝꯗ ꯂꯥꯛꯑꯅꯤ ꯁꯤ 1 ꯇꯥꯏꯝꯁꯦ ꯊꯨꯒꯥꯏꯕ ꯍꯧꯔꯝꯃꯤ ꯁꯤ ꯑꯃꯨꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯅꯩꯁꯟꯅ ꯂꯩꯔꯦ ꯀꯔꯤꯒꯨꯝꯕ ꯁꯤ 2 ꯇꯥꯏꯝꯁ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯆꯤꯡꯊꯔꯕ ꯑꯗꯩꯗꯤ ꯗꯥꯎꯟ ꯇ꯭ꯔꯦꯟꯗ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯁꯤꯅ ꯑꯞ ꯇ꯭ꯔꯦꯟꯗ ꯌꯥꯔꯤꯈꯩ ꯑꯌꯥꯝꯕ ꯂꯩꯅꯤ ꯍꯥꯏꯗꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ 80% ꯑꯞ ꯀꯥꯕꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕ ꯑꯞ ꯇ꯭ꯔꯦꯟ ꯂꯣꯝꯗ ꯁꯥꯟꯅꯒꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔ ꯗꯥꯎꯟ ꯑꯃ ꯁꯥꯟꯅꯔꯒꯗꯤ ꯃꯣꯏꯗꯤ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯆꯥꯟꯁ ꯂꯩꯕ ꯑꯗꯨꯅ ꯑꯞ ꯂꯩꯔꯒꯗꯤ ꯗꯥꯎꯟꯒꯤ ꯑꯃ ꯄꯨꯊꯣꯔꯛꯀꯦ ꯁꯤꯗ ꯗꯥꯎꯟꯒꯤ ꯁꯤꯅ ꯗꯥꯎꯟ ꯇ꯭ꯔꯦꯟꯅꯤ ꯁꯤ ꯁ꯭ꯋꯥꯏꯗꯒꯤ ꯁꯨꯝ ꯑꯦꯟꯇ꯭ꯔꯤ ꯆꯪꯕ ꯌꯥꯔꯦ ꯁꯤ ꯃꯇꯦꯛꯁꯤ ꯄ꯭ꯔꯣꯐꯤꯠ ꯕꯨꯛ ꯇꯧꯒꯗꯕ ꯏꯟꯇ꯭ꯔꯥꯗꯦꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯗꯥꯎꯟ ꯇ꯭ꯔꯦꯟ ꯁꯤꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯦ ꯀꯣꯐꯤ ꯃꯆꯨ ꯂꯩꯔꯤꯁꯦ ꯗꯥꯎꯟ ꯂꯩ ꯍꯥꯏꯅꯤ ꯗꯥꯎꯟꯗ ꯑꯃꯨꯛ ꯃꯥꯒꯤ ꯍꯥꯏꯁꯦ ꯊꯨꯒꯥꯏ ꯉꯝꯗ꯭ꯔꯗꯤꯀꯣ ꯗꯥꯎꯟ ꯂꯣꯝꯗ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯁꯤ ꯗꯥꯎꯟꯁꯦ ꯁꯤ ꯂꯥꯁꯇ ꯍꯥꯏꯁꯤꯁꯦ ꯊꯨꯒꯥꯏꯕ ꯍꯧꯔꯦ ꯁꯤ ꯍꯥꯏꯔꯣꯝꯗ ꯀꯥꯗꯤ ꯍꯣꯠꯅꯩꯅꯤ ꯉꯝꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯁꯥꯏꯠ ꯋꯦꯁꯇ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯃꯥ ꯀꯥꯕꯒꯤ ꯆꯥꯟꯁ ꯍꯣꯠꯅꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯍꯥꯏꯌꯔ ꯍꯥꯏ ꯂꯦꯕꯦꯜ ꯂꯣꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯦꯛ ꯇꯧꯕꯗꯣ ꯀꯦꯟꯗꯜ ꯐꯣꯔꯃꯦꯁꯟꯅꯤ ꯀꯦꯟꯗꯜꯁꯤ ꯃꯥꯏ ꯄꯋꯥꯔ ꯀꯌꯥꯝ ꯌꯥꯎꯏ ꯀꯌꯥꯝ ꯌꯥꯎꯗꯦ ꯀꯦꯟꯗꯜꯁꯦ ꯑꯁꯤ ꯈꯤꯇꯪ ꯀꯦꯟꯗꯜ ꯐꯣꯔꯃꯦꯁꯟ ꯌꯦꯡꯕꯤꯕ ꯇꯥꯏ ꯇ꯭ꯔꯦꯗꯤꯡꯗꯗꯤ ꯑꯗꯨꯒ ꯏꯟꯗꯤꯀꯦꯇꯔꯗꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯁꯨ ꯑꯩ 1 2 3 4 ꯏꯟꯗꯤꯀꯦꯇꯔ 4 5ꯒꯨꯝꯕ ꯍꯥꯞꯄꯤ ꯐꯔꯒꯣꯟꯅ ꯁꯤꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯏꯟꯗꯤꯀꯦꯇꯔꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯞꯄ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯗꯤ ꯁꯤꯒ ꯂꯩꯔꯦ ꯁꯤꯅ ꯉꯁꯥꯏꯒꯤ ꯑꯞ ꯇ꯭ꯔꯦꯟ ꯁꯤꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯗꯦ ꯁꯤꯈꯩꯅ ꯃꯥꯒꯤ ꯂꯥꯏꯟꯁꯦ ꯐꯥꯁ 5 ꯃꯤꯅꯤꯠꯀꯤ ꯀꯦꯟꯗꯜ ꯑꯍꯨꯝꯒꯤ ꯑꯅꯤꯒꯤꯗ ꯀꯛꯑꯁꯨ ꯌꯥꯏ ꯍꯥꯏ ꯂꯣꯏ ꯁꯤꯒ ꯑꯃ ꯀꯛꯄꯤꯔꯅꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯍꯥꯏꯁꯦ ꯁꯤꯒ ꯃꯥꯔꯛ ꯇꯧꯁꯤꯟꯕꯤꯔꯅꯤ ꯑꯗꯩꯗꯤ ꯁꯤꯒꯤ ꯂꯣꯁꯦ ꯁꯤꯒ ꯃꯥꯔꯛ ꯇꯧꯁꯤꯜꯂꯅꯤ ꯑꯗꯣ ꯁꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠꯀꯤ ꯀꯦꯟꯗꯜꯁꯦ ꯍꯥꯏꯔꯣꯝꯗ ꯀꯛꯑ ꯍꯥꯏꯔꯣꯝ ꯁꯥꯟꯅꯔꯒ ꯂꯣꯔꯣꯝ ꯀꯛꯑ ꯂꯣꯔꯣꯝꯗ ꯑꯗꯣ ꯊꯦꯡꯅ ꯀꯛꯑꯗꯤ ꯌꯥꯔꯤꯈꯩ ꯆꯪꯉꯣꯏꯗꯕꯅꯤ ꯍꯧꯔꯤꯉꯩꯗ ꯖꯔ ꯀꯛꯀꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤ ꯀꯦꯟꯗꯜꯁꯦ ꯌꯥꯝ ꯄꯤꯛꯄ ꯀꯦꯟꯗꯜ ꯑꯣꯏꯒꯗꯕꯅꯤ ꯐꯥꯔꯁꯀꯤꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯌꯥꯔꯤꯈꯩ ꯆꯪꯕ ꯃꯇꯝꯗ ꯀꯦꯟꯗꯜ ꯑꯆꯧꯕꯗ ꯆꯪꯕ ꯌꯥꯗꯦ ꯀꯦꯟꯗꯜ ꯑꯄꯤꯛꯄ ꯊꯤꯔꯒ ꯏꯁꯇꯣꯞ ꯂꯣꯁ ꯊꯝꯕꯗꯁꯨ ꯄꯣꯏꯟ ꯄꯤꯔꯅꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯄꯤꯛꯄꯗꯗꯤ ꯃꯥꯏ ꯄꯣꯁꯤꯕꯤꯂꯤꯇꯤ ꯇꯨ ꯇ꯭ꯔꯦꯟ ꯐꯣꯔꯃꯦꯁꯟꯗ ꯆꯠꯄꯒꯤ ꯆꯥꯟꯁꯁꯦ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯑꯆꯧꯕꯗꯗꯤ ꯌꯥꯔꯤꯈꯩ ꯆꯪꯕꯤꯗꯕ ꯁꯤ ꯁꯥꯏꯠ ꯋꯦꯁ ꯃꯥꯔꯀꯦꯠꯅꯦ ꯁꯤ ꯌꯥꯔꯤꯈꯩ ꯇ꯭ꯔꯦꯠ ꯆꯪꯕ ꯌꯥꯗꯦ ꯁꯤ ꯄꯩꯁꯥꯁꯦ ꯄ꯭ꯔꯣꯐꯤꯠ ꯀꯌꯥ ꯍꯦꯟꯅ ꯂꯧ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯁꯥꯏꯠ ꯋꯦꯁ ꯃꯥꯔꯀꯦꯠꯇꯗꯤ ꯃꯥꯡꯅꯤꯡꯉꯥꯏ ꯃꯆꯥꯛꯅ ꯈꯔ ꯋꯥꯡꯅ ꯂꯩ ꯁꯤꯁꯤ ꯐꯥꯔꯁꯀꯤ ꯀꯦꯟꯗꯜꯒꯤꯁꯤ ꯍꯥꯏ ꯁꯤ ꯃꯥꯔꯛ ꯇꯧꯁꯟꯕꯤꯔꯅꯤ ꯁꯤ ꯂꯣ ꯃꯥꯔꯛ ꯇꯧꯁꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯃꯥꯔꯛ ꯂꯥꯏꯅꯕ ꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯦ ꯂꯧꯊꯣꯛꯑꯅꯤ ꯁꯤ ꯃꯥꯔꯛ ꯇꯧꯁꯟꯕꯤꯔꯅꯤ ꯒ꯭ꯔꯤꯟ ꯀꯂꯔ ꯑꯣꯏꯒꯦꯔꯥ ꯕ꯭ꯂꯨ ꯑꯣꯏꯒꯦꯔꯥ ꯏꯁꯥ ꯏꯁꯥꯒꯤ ꯄꯥꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯩ ꯁꯤ ꯃꯥꯔꯛ ꯇꯧꯁꯤꯜꯂꯅꯤ ꯁꯤ ꯀꯂꯔꯁꯤ ꯆꯦꯟꯖ ꯇꯧꯒꯦꯁꯨ ꯌꯥꯏ ꯇꯧꯔꯣꯏꯒꯦꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯈꯩ ꯌꯥꯔꯤꯈꯩ ꯇ꯭ꯔꯦꯠ ꯆꯪꯕꯤꯗꯕ ꯁꯤ ꯃꯊꯛꯂꯣꯝ ꯀꯥꯔꯛꯑꯗꯤ ꯃꯊꯛꯂꯣꯝꯗ ꯀꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯁꯤ ꯃꯊꯛꯂꯣꯝ ꯀꯥꯏ ꯑꯗꯨꯒ ꯁꯤ ꯃꯊꯛꯂꯣꯝꯗ ꯀꯥꯔ ꯊꯨꯒꯥꯏꯔꯒꯗꯤ ꯃꯊꯛꯂꯣꯝ ꯑꯞ ꯇ꯭ꯔꯦꯟ ꯂꯣꯝꯗ ꯁꯥꯟꯅꯕ ꯑꯞ ꯂꯣꯝꯗ ꯕꯥꯏꯔꯣꯝꯗ
ꯁꯤ ꯃꯈꯥꯔꯣꯝꯗ ꯊꯨꯒꯥꯏꯔꯒꯅ ꯁꯦꯜꯂꯣꯝꯗ ꯑꯗꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯩꯅꯤ ꯁꯤꯈꯩꯅ ꯁꯤ ꯃꯇꯤꯛ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯁꯤ ꯁꯤ 4% 5% ꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯥꯟꯕ ꯌꯥꯏꯑꯕ ꯂꯥꯏꯕꯛ ꯐꯕꯅ 10% ꯁꯨꯝ ꯇꯥꯟꯕ ꯌꯥꯏ 15% ꯑꯗꯣ ꯌꯥꯝ ꯑꯦꯠꯂꯤꯁꯇ 3 to 4%ꯗꯤ ꯅꯣꯡꯃꯒꯤ ꯍꯩꯔꯒꯗꯤ ꯂꯥꯏꯅ ꯁꯨꯝ ꯇꯥꯟꯕ ꯌꯥꯏ ꯁꯤꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯔꯨꯜꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯀꯣꯟꯅ ꯊꯦꯡꯅ ꯀꯥꯔꯛꯏ ꯀꯣꯟꯅ ꯊꯦꯡꯅ ꯀꯥꯕꯁꯨ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁ ꯆꯪꯕꯤꯗꯕ ꯁꯤ ꯁꯨꯝ ꯃꯌꯥꯝꯒꯤꯗ ꯅꯣꯂꯦꯖ ꯑꯩꯒꯤ ꯑꯈꯪꯕ ꯈꯔꯗꯣ ꯁꯤꯌꯥꯔ ꯇꯧꯖꯒꯦꯅ ꯇꯧꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯏꯁꯇ꯭ꯔꯦꯇꯦꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ 5 ꯃꯤꯅꯤꯠ ꯆꯥꯔꯠꯇ ꯁꯥꯟꯅꯕꯅꯤ ꯑꯗꯣ 1 2 3 ꯀꯦꯟꯗꯜꯒꯤ ꯍꯥꯏ ꯂꯣ ꯀꯛꯊꯠꯂꯅꯤ ꯍꯥꯏꯔꯣꯝꯗ ꯆꯠꯄ꯭ꯔꯥ ꯌꯦꯡꯉꯅꯤ ꯂꯣꯔꯣꯝ ꯆꯠꯄ꯭ꯔꯥ ꯉꯝꯗꯦ ꯃꯔꯛꯇ ꯂꯩꯔꯦ ꯁꯥꯏꯠꯋꯦꯁ ꯃꯥꯔꯀꯦꯠꯅꯤ ꯇ꯭ꯔꯦꯁ ꯆꯪꯕꯤꯔꯣꯏꯗꯕ ꯇ꯭ꯔꯦꯁ ꯆꯪꯉꯨꯔꯒꯗꯤ ꯁꯤꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯧ ꯉꯝꯃꯣꯏ ꯁꯦꯟ ꯃꯥꯡꯅꯕ ꯆꯥꯡ ꯋꯥꯡꯉꯤ ꯁꯤꯒꯤ ꯍꯥꯏ ꯁꯤꯒꯤ ꯂꯣ ꯇꯧꯔꯅꯤ ꯂꯣꯔꯣꯝꯗ ꯌꯥꯏꯈꯩ ꯆꯠ ꯉꯝꯗꯦ ꯁꯤ ꯍꯥꯏꯔꯣꯝꯗ ꯁꯤ ꯂꯣꯁꯤꯅ ꯁꯤ ꯂꯣꯁꯤ ꯊꯨꯒꯥꯏꯕ ꯉꯝꯃꯛꯇ꯭ꯔꯦ ꯁꯤ ꯍꯥꯏꯔꯣꯝꯗ ꯁꯤꯒꯤ ꯍꯥꯏꯁꯤ ꯁꯤꯅ ꯍꯥꯏꯔꯣꯝ ꯊꯨꯒꯥꯏꯔꯗꯣꯏꯗꯤ ꯍꯥꯏꯔꯣꯝ ꯁꯥꯟꯅꯔꯛꯀꯗꯕ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯌꯔ ꯍꯥꯏ ꯂꯋꯔ ꯂꯣ ꯁꯤ ꯆꯦꯛ ꯇꯧ ꯇꯥꯕ ꯂꯣꯅ ꯂꯣ ꯊꯨꯒꯥꯏꯔꯒꯗꯤ ꯂꯣꯔꯣꯝꯗ ꯁꯨꯝ ꯆꯠꯈꯤꯅꯦꯕ ꯑꯗꯩ ꯁꯤꯒꯤ ꯂꯣꯁꯤ ꯁꯤꯅ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯩ ꯍꯥꯏꯔꯣꯝꯗ ꯁꯤꯒꯤ ꯍꯥꯏꯁꯤ ꯁꯤꯅ ꯍꯥꯏꯔꯣꯝꯗ ꯁꯤꯒ ꯊꯨꯒꯥꯏꯕ ꯍꯧꯔꯕ ꯁꯤꯁꯦ ꯈꯨꯠ ꯁꯤ ꯇꯧꯔꯤꯁꯦ ꯁꯤ ꯊꯨꯒꯥꯏꯕ ꯍꯧꯔꯕ ꯑꯗꯨꯑꯣꯏꯗꯤ ꯍꯥꯏꯔꯣꯝꯗ ꯁꯤ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯔꯣꯝꯗ ꯂꯥꯛꯏ ꯑꯗꯨꯝ ꯁꯤ ꯈꯔ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯗꯣ ꯀꯦꯟꯗꯜ ꯐꯣꯔꯃꯦꯁꯟꯗꯒ ꯀꯦꯟꯗꯜꯗ ꯕꯨꯂꯤꯁ ꯀꯦꯟꯗꯜꯁꯇꯤꯛ ꯕꯦꯔꯤꯁ ꯀꯦꯟꯗꯜꯁꯇꯤꯛ ꯐꯣꯔꯃꯦꯁꯟ ꯂꯩ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯑꯦꯁ ꯕꯤ ꯑꯥꯏ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁꯅꯤ ꯉꯁꯤ ꯃꯥꯁꯦ ꯍꯥꯏꯔꯣꯝꯗ ꯑꯩ 920ꯗ ꯉꯁꯤ ꯉꯥꯛꯇꯪ ꯁꯥꯟꯅꯔꯝꯃꯦ ꯑꯗꯣ ꯃꯥꯁꯤ ꯃꯊꯛ ꯊꯨꯒꯥꯏꯕꯗꯒꯤ ꯁꯤ 920 ꯑꯣꯏꯔꯒꯗꯤ ꯀꯦꯟꯗꯜ ꯑꯃꯒꯤ ꯍꯥꯏ ꯂꯣꯗ ꯂꯧꯔꯒꯦ ꯍꯥꯞꯂꯣꯝꯗ ꯆꯠꯄꯗ ꯁ꯭ꯋꯥꯏ ꯋꯥꯏ ꯐꯥꯎꯕꯗ ꯑꯩ ꯇꯧꯔꯒ ꯁ꯭ꯋꯥꯏ ꯋꯥꯏ ꯐꯥꯎꯕ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ 1:1.5 ꯐꯥꯎꯕ ꯄ꯭ꯔꯣꯐꯤꯠ ꯕꯨꯛ ꯇꯧꯍꯧꯔꯦ ꯁꯤꯒꯤ ꯃꯇꯣꯟꯁꯤ ꯐꯥꯎꯗꯤ ꯑꯩ ꯋꯦꯠ ꯇꯧꯍꯧꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯇꯧꯔꯝꯃꯤ ꯀꯩꯅꯤ ꯁꯤꯒꯤ ꯑꯦꯟꯇ꯭ꯔꯤ ꯆꯪꯉꯦ 1944 ꯏꯁꯇꯣꯞ ꯂꯣꯁꯁꯤꯒ ꯊꯝꯃꯦ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯕꯅ 1932ꯗ ꯑꯗꯨꯒ ꯁ꯭ꯋꯥꯏꯐꯥꯎ 1967 ꯐꯥꯎ ꯄ꯭ꯔꯣꯐꯤꯠ ꯂꯧꯍꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗ ꯔꯤꯛꯁ ꯔꯤꯋꯥꯔꯗꯁꯦ ꯈꯔ ꯌꯦꯡꯗ ꯌꯥꯗꯦ ꯑꯦꯠꯂꯤꯁ 1:2.5 ꯌꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯂꯤꯡ ꯏꯁꯇꯣꯞ ꯂꯣꯁꯁꯦ ꯁꯤꯖꯤꯟꯅ ꯇꯥꯕ ꯏꯁꯇꯣꯞ ꯂꯣꯁꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯇ꯭ꯔꯦꯟ ꯇꯧꯔ ꯏꯟꯅ ꯇꯥꯕ ꯑꯗꯨꯅ ꯏꯁꯇꯣꯞ ꯂꯣꯁ ꯔꯤꯛꯁ ꯔꯤꯋꯥꯔꯗ ꯑꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯇꯥꯏ ꯔꯤꯛꯁ ꯔꯤꯋꯥꯔꯗꯁꯦ 1.5ꯒ ꯌꯧꯔꯒꯗꯤ ꯂꯥꯏꯕꯛ ꯐꯔꯒꯗꯤ 3 4 5ꯁꯨ ꯌꯧꯕ ꯌꯥꯎꯅꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨ ꯅꯨꯡꯇꯤꯒꯤꯗꯤ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯑꯦꯠꯂꯤꯁ 1 ꯌꯧꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯀꯣꯁ ꯇꯨ ꯀꯣꯁ ꯃꯍꯨꯠꯇ ꯊꯝꯃꯕ ꯑꯗꯩ 1.5 ꯌꯧꯔꯒꯅ 1.5ꯗꯨꯒ ꯊꯣꯛꯀꯦ ꯌꯥꯔꯦ ꯊꯣꯛꯑꯦ ꯍꯥꯏꯗꯅ 1:1ꯗ ꯆꯤꯡꯈꯠꯂꯛ ꯇꯥꯕ ꯔꯤꯛꯁ ꯔꯤꯋꯥꯔꯗꯁꯦ ꯁꯥꯟꯅꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯀꯨꯏꯁꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯄꯥꯏꯔꯛꯏꯁꯦ ꯆꯍꯤ 5 6ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯃꯦꯠꯁ ꯍꯥꯏꯗꯤ ꯍꯩꯅꯕ ꯑꯃ ꯐꯥꯎꯔꯦ ꯅꯧꯔꯤꯉꯩꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯇꯝꯃꯒꯁꯨꯀꯣ ꯀꯣꯛꯇ ꯍꯦꯛꯇ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔꯛꯄꯗꯗꯤ ꯂꯥꯏꯐ ꯃꯥꯔꯀꯦꯠꯇꯗꯤ ꯈꯔ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯣꯛꯇ ꯁꯨꯝ ꯄꯣꯞ ꯄꯣꯞ ꯇꯥꯅ ꯂꯩ ꯁꯤ ꯑꯗꯥꯅꯤ ꯄꯣꯠꯁꯦ ꯁꯤ ꯐꯖꯅ ꯄ꯭ꯔꯣꯐꯤꯠ ꯂꯧꯕ ꯌꯥꯏ ꯉꯁꯤ 1427 ꯁꯤ ꯄ꯭ꯔꯣꯐꯤꯠꯁꯦ ꯐꯖꯅ ꯍꯥꯏ ꯄ꯭ꯔꯣꯐꯤꯠ ꯑꯦꯁ ꯕꯤ ꯑꯥꯏ ꯂꯥꯏꯐꯁꯨ ꯑꯦꯁ ꯕꯤ ꯑꯥꯏ ꯂꯥꯏꯐꯇꯤ ꯂꯧꯕꯗꯤ ꯌꯥꯏ ꯌꯥꯝ ꯀꯟꯅ ꯂꯧꯕ ꯌꯥꯗꯦ ꯄ꯭ꯔꯣꯐꯤꯠ 1.1 ꯑꯗꯥꯅꯤꯁꯤꯅ ꯍꯦꯜꯂꯤ ꯁꯤ ꯄ꯭ꯔꯣꯐꯤꯠ ꯐꯅ ꯂꯧꯋꯤ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯗꯤꯡꯒꯤ ꯇꯥꯟꯅꯅꯤꯡꯕ ꯂꯩꯔꯗꯤ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯈꯪꯕꯈꯩ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯇꯥꯛꯄꯤꯒꯦ SMS ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯏꯟꯗꯤꯀꯦꯇꯔ ꯌꯥꯝ ꯍꯥꯞꯄ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯗꯦ ꯏꯟꯗꯤꯀꯦꯇꯔ ꯌꯥꯝ ꯍꯥꯞꯄꯁꯦ ꯀꯣꯛ ꯉꯥꯎꯕꯅꯦ ꯑꯩꯒꯤ ꯆꯥꯅꯕ ꯑꯩꯗꯤ ꯁꯨꯄꯔ ꯇ꯭ꯔꯦꯟ ꯍꯥꯞꯄꯤ EMA ꯍꯥꯞꯄꯤ ꯑꯗꯩꯗꯤ ꯁꯞꯄꯣꯔꯠ ꯔꯦꯖꯤꯁꯇꯦꯟ ꯑꯃ ꯍꯥꯞꯄꯦ ꯚꯣꯂꯨꯝ ꯑꯃ ꯍꯥꯞꯄꯦ ꯚꯣꯂꯨꯝꯒꯤ ꯆꯥꯎꯕ ꯔꯣꯜ ꯂꯩ ꯚꯣꯂꯨꯝꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯛꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯐꯣꯔꯃꯦꯁꯟꯁꯦ ꯆꯦꯟꯖ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯣꯂꯨꯝ ꯌꯦꯡꯒꯗꯕꯅꯤ ꯑꯗꯣ ꯀꯦꯟꯗꯜ ꯁ꯭ꯇꯤꯛ ꯐꯣꯔꯃꯦꯁꯟꯁꯦ ꯀꯦꯟꯗꯜꯁꯦ ꯑꯩꯈꯣꯏ ꯍꯥꯔꯃꯔꯔꯥ ꯏꯟꯚꯔꯇꯦꯠ ꯍꯥꯔꯃꯔꯔꯥ ꯑꯗꯩ ꯀꯦꯟꯗꯜ ꯀꯣ
ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯁꯤꯖꯟ ꯀꯦꯟꯗꯜ ꯂꯩꯔꯦ, ꯑꯗꯩꯗꯤ 3 ꯁꯣꯜꯖꯔ ꯂꯩ, ꯀꯦꯟꯗꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ. ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯕꯨꯂꯤꯁ ꯀꯦꯟꯗꯜ 8ꯃꯨꯛ ꯈꯪꯉꯕ ꯕꯦꯔꯤꯁꯇ, ꯍꯥꯏꯗꯤ ꯕꯨꯂꯤꯁ ꯍꯥꯏꯗꯤ ꯑꯞ ꯀꯥꯒꯟꯕ ꯒ꯭ꯔꯤꯟ ꯀꯦꯟꯗꯜ 8ꯃꯨꯛ ꯃꯁꯛ ꯈꯪꯉꯕ, ꯑꯗꯩꯗꯤ ꯔꯦꯗ ꯀꯦꯟꯗꯜꯁꯤꯁꯨ 8ꯃꯨꯛ ꯃꯁꯛ ꯈꯪꯉꯕ ꯌꯥꯔꯦ ꯀꯦꯟꯗꯜ ꯄꯦꯇꯔꯟ. ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯍꯦꯛ ꯆꯪꯕꯒ ꯇ꯭ꯔꯦꯟ ꯐꯣꯔꯃꯦꯁꯟꯁꯦ ꯍꯥꯟꯅ ꯌꯦꯡꯒꯗꯕꯅꯤ. ꯇ꯭ꯔꯦꯟꯁꯦ ꯑꯞꯇ ꯂꯩꯔꯥ ꯗꯥꯎꯟꯗ ꯂꯩꯔꯥ, ꯃꯁꯤ ꯌꯦꯡꯗꯕꯤ ꯆꯪꯉꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯔꯤꯛꯁ ꯑꯣꯏꯌꯦꯕ. ꯇ꯭ꯔꯦꯟꯁꯤꯅ ꯑꯞꯇ ꯂꯩꯔꯒꯗꯤ ꯌꯥꯔꯤꯈꯩ ꯑꯞꯇ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯇꯣꯏꯅꯦꯕ. ꯑꯗꯒꯤ ꯃꯥꯏ ꯔꯤꯇ꯭ꯔꯦꯁ ꯂꯥꯛꯄ ꯉꯥꯏꯒꯗꯕꯅꯤ. ꯊꯛ ꯑꯞ ꯂꯩꯔꯅꯤ ꯆꯪꯕ ꯌꯥꯗꯦ. ꯔꯤꯇꯦꯁ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯃꯥ ꯕꯦꯛ ꯍꯜꯂꯝꯈꯤꯅꯦꯕ. ꯔꯤꯇꯦꯁꯇꯨ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯞꯂꯣꯝꯗ ꯁꯥꯟꯅꯕꯒꯤ ꯄꯣꯖꯤꯁꯟ ꯁꯥꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯔꯤꯇꯦꯁꯁꯤꯁꯨ ꯉꯥꯏꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯞ ꯂꯣꯁꯇ ꯌꯥꯝꯅ ꯍꯤꯠ ꯇꯧꯒꯜꯂꯦ. ꯑꯗꯨꯅ ꯔꯤꯇꯦꯁ ꯉꯥꯏꯔ ꯃꯇꯨꯡꯗ ꯆꯪꯕꯁꯤꯅ. ꯑꯗꯨꯒ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯤ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ. 925 ꯂꯩ, 920 ꯂꯩꯔꯦ, 930 ꯂꯩꯔꯦ, 1 PM ꯂꯩ, 2 PM ꯂꯩ, 255 ꯂꯩ. ꯑꯗꯨ ꯃꯣꯃꯦꯟꯇꯝꯁꯤ 1 to 230 ꯑꯁ꯭ꯋꯥꯏ ꯃꯣꯃꯦꯟꯇꯝ ꯂꯩꯒꯜꯂꯦ. ꯑꯗꯨꯒ ꯑꯌꯨꯛꯀꯤ 9:20, 30ꯗꯒꯤꯅ 10:30, 11 ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯃꯣꯃꯦꯟꯇꯝ ꯂꯩꯒꯜꯂꯦ. ꯁ꯭ꯋꯥꯏ ꯃꯅꯨꯡꯗ ꯇ꯭ꯔꯦꯗ ꯆꯪꯕ ꯅꯨꯡꯉꯥꯏ. ꯇ꯭ꯔꯦꯗꯤꯡꯒꯤ ꯇꯥꯏꯃꯤꯡ ꯅꯨꯡꯉꯥꯏꯕ. ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯩꯒꯤ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯒꯗꯧ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯈꯔꯦ. ꯑꯗꯨꯒ ꯊꯦꯡꯉꯒꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯧ ꯉꯝꯗꯦ. ꯍꯧꯖꯤꯛꯇꯤ ꯃꯥꯔꯀꯦꯠ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ. ꯅꯨꯡꯗꯥꯡꯒꯤ ꯀ꯭ꯔꯤꯞꯇꯣꯗ ꯑꯃꯨꯛ ꯆꯪꯉꯅꯤ. ꯀ꯭ꯔꯤꯞꯇꯣꯒꯤꯗꯤ ꯃꯥꯏ ꯃꯣꯃꯦꯟꯇꯝ ꯌꯥꯝ ꯂꯩ. ꯑꯗꯨꯅ ꯁ꯭ꯇꯣꯞ ꯂꯣꯁꯇꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯐꯥꯗ ꯌꯥꯗꯦ. ꯃꯥꯒꯤ ꯃꯣꯃꯦꯟꯇꯝꯁꯦ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ. ꯋꯥꯔꯜ ꯋꯥꯏড ꯃꯥꯔꯀꯦꯠꯅꯤ. ꯑꯗꯨꯅ ꯃꯥꯏ ꯃꯣꯃꯦꯟꯇꯝ ꯂꯩꯕ ꯇꯥꯏꯃꯤꯡꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯄꯨꯡ 6ꯇꯩꯅ 10 ꯐꯥꯎ ꯁ꯭ꯋꯥꯏ ꯐꯥꯎ ꯂꯩ. ꯑꯌꯨꯛꯇꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯂꯩꯔꯦ. ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯑꯗꯣꯝꯒꯤ ꯇꯥꯏꯃꯤꯡ ꯂꯩ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯞ ꯂꯣꯁ ꯃꯊꯧ ꯌꯥꯝ ꯇꯥꯏ. ꯑꯗꯩ ꯏꯟꯇ꯭ꯔꯥꯗꯦꯗꯁꯨ ꯁ꯭ꯇꯣꯞ ꯂꯣꯁ ꯃꯊꯧ ꯇꯥꯏ. ꯇ꯭ꯔꯦꯂꯤꯡ ꯁ꯭ꯇꯣꯞ ꯂꯣꯁ ꯃꯊꯧ ꯇꯥꯏ. ꯔꯤꯛꯁ ꯔꯤꯋꯥꯔꯗ ꯃꯊꯧ ꯇꯥꯏ. ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯑꯁꯤꯈꯩꯁꯦ. ꯑꯗꯣ ꯇ꯭ꯔꯦꯗꯤꯡꯗꯤ ꯑꯩꯈꯣꯏꯅ ꯁꯛꯁꯦꯁ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯃꯊꯧ ꯇꯥꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟ ꯆꯤꯟꯖꯥꯛ ꯐꯥꯎꯕꯀꯣ, ꯌꯥꯔꯤꯈꯩ ꯐꯠꯇꯕ ꯆꯥꯗꯕ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯁꯦꯟ ꯇꯥꯟꯕꯒꯤ ꯊꯕꯛꯅꯤꯅ ꯕꯤꯖꯤꯅꯦꯁ ꯔꯣꯝꯗ ꯁꯥꯟꯅꯔꯛ ꯇꯥꯕ. ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯖꯨꯋꯥꯔꯒꯤ ꯇꯥꯝꯗ ꯁꯥꯟꯅꯔꯒꯗꯤ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯕ ꯌꯥꯗꯦ ꯃꯥꯔꯀꯦꯠꯀ. ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯔꯣꯝꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯜꯂꯒ, ꯋꯥꯈꯜ ꯈꯔ ꯈꯜꯂꯒ, ꯑꯗꯩ ꯌꯣꯒꯥ ꯃꯦꯗꯤꯇꯦꯁꯟ ꯇꯧꯅꯀꯣ, ꯃꯥꯏꯟꯁꯦ ꯄꯤꯁ ꯊꯝꯃꯒ, ꯑꯗꯨꯒ ꯅꯣꯡꯃ ꯌꯥꯝ ꯇꯥꯟꯗ꯭ꯔꯁꯨ ꯑꯗꯨ ꯌꯥꯅꯤ. 2%, 3%, 4% ꯇꯥꯟꯕ ꯍꯥꯏꯁꯦ ꯊꯥ ꯑꯃꯗ ꯃꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯅꯠꯇꯕꯅꯤ. ꯑꯗꯨꯅ ꯑꯗꯥꯏꯃꯨꯛ ꯇꯥꯜꯂꯗꯤ 2% ꯇꯥꯟꯒꯦ, 3% ꯇꯥꯟꯒꯦ ꯄꯦꯟꯊꯣꯛ ꯇꯥꯕ. ꯅꯣꯡꯃꯗ ꯂꯨꯄꯥ 100 ꯇꯥꯟꯒꯦ ꯑꯗꯨꯗꯤ ꯌꯥꯗꯕ ꯊꯕꯛꯅꯤꯅ. ꯑꯗꯨꯗꯤ ꯖꯨꯋꯥꯔ ꯀꯧꯋꯦ. ꯒꯦꯝꯕ꯭ꯂꯤꯡ ꯂꯣꯝꯗ ꯆꯠꯄ ꯌꯥꯗꯦ. ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯔꯣꯝꯗ ꯐꯖꯅ ꯁꯥꯟꯅ ꯇꯥꯔꯒꯗꯤ ꯐꯖꯅ ꯇꯥꯟꯕ ꯌꯥꯏ. ꯃꯁꯤꯅꯤ ꯇ꯭ꯔꯦꯗꯤꯡ. ꯑꯩꯒꯤ ꯁꯥꯇ꯭ꯔ ꯅꯝꯕꯣꯟꯗꯁꯨ ꯎꯔꯤꯄꯣꯛꯇꯁꯨ ꯁꯥꯇ꯭ꯔ ꯄꯩꯁꯥ ꯐꯖꯅ ꯁꯨꯝ ꯇꯥꯟꯕ ꯌꯥꯝ ꯂꯩꯔꯦ. ꯃꯣꯏ ꯄ꯭ꯔꯣꯐꯤꯠ ꯍꯌꯦꯡ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ. ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗ ꯀ꯭ꯂꯥꯁ, ꯍꯥꯟꯅꯩꯗꯤ ꯀ꯭ꯂꯥꯁ ꯇꯥꯛꯐꯝꯁꯦ ꯈꯔ ꯄꯤꯛꯏ. ꯍꯧꯖꯤꯛ ꯀꯟꯅ ꯆꯥꯎꯅ ꯁꯦꯝꯃꯤ, ꯂꯣꯏꯗꯣꯔꯦ. ꯑꯗꯣ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ.